ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣ ꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯤꯌꯥꯝꯅ ꯉꯁꯤ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯀ꯭ꯂꯥꯁ 8ꯀꯤ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯅꯣꯡꯊꯣꯡꯕꯝ ꯀꯨꯟꯖꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯏꯕꯣꯍꯜꯒꯤ ꯏꯃꯨꯡ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯈꯔꯗꯪ ꯄꯟꯖꯔꯕꯗ, ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯅꯣꯡꯊꯣꯡꯕꯝ ꯀꯨꯟꯖꯃꯣꯍꯟ ꯁꯤꯡꯍꯒꯤ ꯈꯣꯔꯤꯔꯣꯜ ꯑꯦꯀꯥꯗꯃꯤ ꯃꯅꯥ ꯐꯪꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯗꯨ ꯈꯔ ꯁꯝꯂꯞꯅ ꯂꯧꯈꯠꯄꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯃꯅ ꯀꯥ ꯍꯦꯟꯅ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯂꯩꯈꯥ ꯇꯥꯔꯛꯄ, ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯃ ꯌꯨꯝ ꯁꯥꯐꯝ ꯐꯥꯎꯕ ꯂꯩꯔꯛꯇꯕꯗꯨ ꯎꯠꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯄꯤꯛꯄ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯏꯃꯨꯡꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏ ꯍꯥꯏꯕꯗꯨ ꯅꯥꯀꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯏꯕꯣꯍꯜꯒꯤ ꯏꯃꯨꯡ꯫ ꯏꯕꯣꯍꯜ ꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯂꯦ꯫ ꯆꯍꯤ ꯀꯨꯟꯃꯨꯛ ꯑꯁꯤꯗ ꯆꯨꯝꯃꯤ ꯈꯔꯗꯤ ꯑꯣꯟꯐꯝ ꯊꯣꯛꯏ, ꯃꯥꯂꯦꯝ ꯄꯨꯝꯕꯁꯨ ꯑꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯥꯊꯤꯅ ꯑꯣꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯪꯗꯁꯨ ꯃꯪꯗꯦ꯫ ꯍꯤꯡꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯈꯣꯜꯒꯤ ꯃꯅꯨꯡꯗ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯀꯌꯥꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯌꯥꯏ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯂꯦꯝ ꯑꯣꯏꯅ ꯂꯝꯄꯥꯛ ꯑꯃꯒꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯐꯝꯅꯤ ꯍꯤꯡꯈꯣꯜ ꯑꯁꯤ꯫ ꯏꯕꯣꯍꯜ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯂꯦꯝ ꯄꯥꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯍꯧꯕ ꯃꯈꯣꯏꯒꯤ ꯐꯧ ꯀꯣꯠ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯥꯎꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯃꯄꯨꯕꯣꯛꯀꯤ ꯍꯥꯛꯇꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯧ ꯄꯔꯤ 10ꯃꯨꯛ ꯆꯥꯔꯝꯃꯤ꯫ ꯂꯧ ꯄꯔꯤ 10ꯃꯨꯛ ꯑꯗꯨꯒꯤ ꯐꯧꯅ ꯃꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ, ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯀꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯄꯣꯠꯀꯨꯞ ꯄꯨꯝꯅꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯗꯨꯅ ꯆꯍꯤ ꯀꯨꯟꯂꯣꯝ ꯑꯁꯤꯗ ꯑꯁꯨꯛ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯑꯣꯜꯂꯝꯕ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯁꯥꯊꯤꯅ ꯉꯛꯂꯝꯃꯤ꯫ ꯑꯩ ꯏꯕꯣꯍꯜ ꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯅꯃꯤꯟꯅꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤ ꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯄꯥ 5ꯅꯤ, ꯑꯗꯨꯒ ꯅꯨꯄꯤ 8ꯅꯤ꯫ ꯑꯗꯨꯅ ꯕꯥꯖꯤ ꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯟꯅꯕ ꯃꯇꯝꯗ ꯂꯧ ꯄꯔꯤ 2-2 ꯊꯨꯡꯅꯩ꯫ ꯕꯥꯖꯤꯅ ꯑꯩꯈꯣꯏ 10 ꯄꯣꯛꯏ, ꯅꯤꯄꯥ 3ꯒ ꯅꯨꯄꯤ 4ꯒ꯫ ꯅꯤꯄꯥ 2 ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯅꯤꯄꯥ 4 ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯕꯥꯖꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯟꯅꯩ꯫ ꯇꯣꯉꯥꯟ ꯆꯥꯟꯅꯕ ꯃꯇꯝꯗ ꯂꯧꯔꯥꯛ ꯑꯃꯃꯝ ꯊꯨꯡꯅꯩ꯫ ꯁꯤꯗꯥꯔꯊꯅ ꯆꯍꯤ 12 ꯂꯥꯏꯅꯤꯡ ꯆꯦꯠꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯧꯁꯤꯡ ꯃꯉꯥꯜ ꯃꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕꯒꯨꯝ ꯑꯩꯉꯣꯟꯗꯁꯨ ꯆꯃꯝꯅꯕꯁꯤ ꯀꯣꯛꯍꯟꯅꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯈꯪꯂꯦ ꯏꯕꯣꯍꯜ ꯈꯣꯏꯒꯤ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜ ꯑꯁꯨꯛ ꯁꯥꯊꯤꯅ ꯍꯥꯏꯊꯔꯛꯄꯒꯤ ꯃꯔꯝ꯫ ꯃꯄꯨꯕꯣꯛꯀꯤ ꯃꯇꯝꯗ ꯑꯗꯨꯛ ꯆꯥꯎꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕ ꯍꯤꯡꯈꯣꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯌꯨꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯌꯨꯝ ꯑꯃꯒ ꯁꯥꯏꯖꯤꯟꯒ ꯂꯣꯟꯅꯗꯨꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ, ꯃꯅꯥ ꯃꯁꯤꯡ ꯈꯖꯤꯛꯇꯪ ꯊꯥꯅꯤꯡꯉꯥꯏ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯤꯡꯈꯣꯜꯒꯤ ꯃꯌꯥꯏꯗ ꯃꯇꯝ ꯑꯃ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩ ꯃꯉꯥꯏ ꯍꯥꯏꯅ ꯂꯩꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯈꯨꯝꯂꯛꯏ, ꯍꯤꯡꯈꯣꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯟꯅꯕꯗ ꯌꯨꯝꯖꯥꯎ ꯑꯗꯨ ꯃꯇꯠ ꯊꯗꯠꯈ꯭ꯔꯦ꯫ ꯌꯨꯝ ꯃꯌꯥꯝ ꯑꯁꯤ ꯊꯤꯗꯨꯅ ꯌꯦꯡꯉꯨ, 13ꯅꯤ꯫ ꯍꯤꯡꯈꯣꯜ ꯑꯁꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕꯗꯧꯅ ꯃꯆꯦꯠ ꯇꯥꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯍꯥꯎ ꯌꯥꯝꯅ ꯆꯦꯟꯕꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯩꯔꯦꯡꯕ ꯑꯣꯏꯅꯅꯕ ꯀꯟꯅ ꯏꯟꯁꯤꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯍꯣꯠꯅꯈꯤ꯫ 6ꯁꯨꯕ 8ꯁꯨꯕ ꯊꯥꯛ ꯇꯝꯕꯒꯤ ꯑꯗꯨꯋꯥꯏꯗ ꯁꯩꯔꯦꯡ 3ꯈꯛꯁꯨ ꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯩꯔꯦꯡꯕ ꯑꯣꯏꯅꯕ ꯂꯥꯛꯅꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯤꯒꯥꯏ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯗ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯕꯣꯍꯜ ꯉꯟꯇꯥ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯇꯥꯡꯀꯛꯁꯨ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯨꯞꯆꯤꯟꯈꯤ꯫ ꯏꯕꯣꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯗꯦ ꯈꯪꯍꯧꯗꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯏꯁꯤꯡ ꯏꯆꯥꯎꯗꯧꯅ ꯍꯦꯟꯒꯠꯂꯛꯈꯤꯕ, ꯍꯤꯡꯈꯣꯜꯅꯗꯤ ꯄꯥꯛꯄ ꯍꯦꯟꯒꯠꯂꯛꯇꯕꯅꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯒꯦ ꯈꯪꯗ꯭ꯔꯦ꯫
ꯃꯇꯝ ꯑꯃꯗ ꯁꯩꯔꯦꯡꯕ ꯑꯣꯏꯒꯦ ꯂꯥꯛꯅꯔꯝꯕ ꯏꯕꯣꯍꯜ ꯑꯇꯩꯁꯨ ꯁꯥꯡꯊꯔꯝꯈꯤꯒꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯩ, ꯃꯌꯥꯡ ꯏꯀꯪ ꯀꯪꯂꯗꯨꯅ ꯃꯕꯨꯛ ꯇꯍꯤ-ꯇꯍꯤ, ꯃꯅꯞꯅꯦ ꯃꯇꯤꯟꯅꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯇꯥꯊꯣꯛꯄꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯃꯐꯤ ꯃꯔꯣꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯅꯞ ꯃꯇꯤꯟ ꯊꯨꯠ-ꯊꯨꯠ ꯈꯔ ꯆꯤꯡꯈꯠ, ꯈꯨꯗꯥꯡꯗ ꯈꯔ ꯇꯩꯁꯤꯟ, ꯃꯄꯥꯗ ꯋꯥꯀꯠꯂꯩ, ꯅꯣꯡ ꯈꯣꯡꯕꯗꯧꯅ ꯀꯞꯄꯗꯤ ꯇꯣꯛꯇꯦ꯫ ꯑꯩꯅ ꯍꯪꯉꯤ, "ꯏꯕꯣꯍꯜ, ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯐꯥꯏꯕꯣꯛꯂꯣ?" "ꯅꯠꯇꯦꯗ, ꯅꯥꯎꯔꯣꯟ ꯈꯨꯃꯟꯈꯤꯗꯅ ꯇꯧꯕꯅꯤ." ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯅꯣꯡꯈꯣꯡ ꯑꯗꯨꯗ ꯈꯥꯡꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯈꯔ ꯈꯔ ꯆꯥꯎꯕ ꯑꯅꯤꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯆꯤꯔꯤ ꯌꯥꯡꯒꯪꯂꯗꯨꯅ ꯃꯁꯛ ꯃꯆꯨ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯅ ꯍꯪꯉꯤ, "ꯏꯕꯣꯍꯜ, ꯅꯪꯕꯨ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ?" "ꯄꯣꯛꯄꯒꯤꯕꯨꯗꯤ ꯑꯉꯥꯡ 12ꯅꯤ, ꯍꯧꯖꯤꯛ 9 ꯂꯩꯔꯤ." "ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯁꯨꯛ ꯌꯥꯝꯅ?" ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯋꯥꯍꯪ ꯑꯗꯨ ꯊꯣꯛꯈꯤ꯫ ꯏꯕꯣꯍꯜ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯦ꯫ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ, "ꯑꯁꯤꯕꯨ ꯑꯩꯅ ꯄꯣꯛꯀꯦ ꯍꯥꯏꯗꯅ ꯄꯣꯛꯂꯤꯕ꯭ꯔꯣ? ꯂꯥꯏꯅ ꯄꯤꯕꯅꯦ." ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯈꯔ ꯊꯩꯗꯣꯛꯂꯦ꯫ "ꯑꯉꯥꯡꯗꯤ ꯀꯌꯥ ꯆꯥꯎꯕ ꯌꯥꯎꯔꯦ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯕ ꯌꯥꯎꯔꯦ?" "ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯨꯒꯕꯅꯣ? ꯅꯣꯡꯃꯒꯤ ꯆꯥꯛ ꯃꯄꯨꯛ ꯊꯟꯅ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗ꯭ꯔꯤꯕꯁꯤꯗ." ꯅꯨꯄꯥ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯛꯂꯒꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯑꯣꯏꯒꯗꯕ, ꯑꯗꯨꯕꯨ ꯔꯣꯗ ꯃꯣꯍꯣꯔꯤ ꯑꯣꯏꯗꯨꯅ ꯇꯣꯛꯂꯦ꯫ ꯅꯤꯄꯥ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯔꯣꯗ ꯃꯣꯍꯣꯔꯤ ꯑꯣꯏꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯗꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯏ꯫ "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯔꯣꯗ ꯃꯣꯍꯣꯔꯤ ꯑꯣꯏꯔꯒ ꯃꯇꯦꯡ ꯄꯥꯡꯉꯛꯇꯦ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯏꯕꯣꯍꯜ ꯐꯥꯛ ꯅꯣꯛꯈꯠꯂꯛꯏ, "ꯔꯣꯗ ꯃꯣꯍꯣꯔꯤ ꯍꯥꯏꯕꯁꯤ PWDꯒꯤ ꯅꯠꯇꯤꯌꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯤꯟ ꯐꯥꯛꯄꯤ ꯁꯦꯠꯄ, ꯐꯨꯔꯤꯠꯅ ꯂꯒꯥꯎꯒꯤ ꯅꯥꯌꯨꯝ ꯃꯥꯟꯕꯤ ꯂꯤꯠꯄ, ꯅꯨꯄꯤꯗꯧꯅ ꯃꯁꯝ ꯁꯥꯡꯅ ꯈꯥꯛꯄ ꯀꯥꯡꯕꯨ ꯑꯃ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯥꯏꯅꯦ, ꯃꯈꯣꯏ ꯑꯗꯨꯅꯤꯅꯦ ꯔꯣꯗ ꯃꯣꯍꯣꯔꯤ ꯍꯥꯏꯔꯤꯕꯁꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯔꯨꯖꯔꯨꯕꯗꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯁꯛ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯛ ꯑꯗꯨ ꯁꯥꯊꯤꯅ ꯊꯤꯖꯤꯟꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯊꯥ ꯀꯨꯝ ꯁꯨꯖꯤꯜꯂꯛꯂꯕ ꯃꯥꯜꯂꯦ꯫ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯅ ꯎꯔꯦ꯫ ꯃꯇꯨꯡꯃꯛꯇꯗ ꯃꯌꯥꯡ ꯁꯥꯊꯤꯅ ꯀꯪꯂꯕꯤ, ꯃꯇꯨ ꯃꯔꯥꯡ ꯅꯤꯡꯊꯤꯅ ꯍꯧꯗ꯭ꯔꯕꯤ, ꯃꯆꯥ 7-10 ꯆꯦꯜꯂꯤꯕꯤ ꯍꯨꯏ ꯃꯄꯤ ꯑꯃꯈꯛꯁꯨ ꯏꯟꯅꯔꯛꯏ꯫ ꯑꯩ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯍꯨꯏ ꯃꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡꯊꯣꯡꯕꯝ ꯀꯨꯟꯖꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯏꯕꯣꯍꯜꯒꯤ ꯏꯃꯨꯡ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫